Campta Masa Mathanta Thouri Yallaga Leikhidraba Bomet Konsamgi Imumgda Lmg na lupa lising tara Tengbangkhre like-minded group Lmg Manipur na chahi marigi mamangdagi lamdamasigi awana tarabasingda leptana mating panglakpagi saruk ama oina Imphal East District ki manung chana laiba Sajiwa jail maningda laiba pre-fabricated house da relief camp da lanjena duna lairakiba Khundrapam Kendragi Sadu Yengkumandagi IDP Bomet Konsamna haukiba August ki tarik 15 da Masa Mathanta Thouri yanduna sijakre haiba social media da ubadagi imung asina thengnariba awabada saruk yabaga loinana lana tharomgi mating oinaba lupa lising tarang ngasi like-minded group Lmg Manipur na mating pangkhre senpham adu Leikhidraba Bomet Konsamgi loinabi Kanan Devida khusinaki selgi mating panglakhiba aduda relief camp aduda lairamba nahakya Lmg Manipur bu thagatpa phongdoklakhi hena nungaitaba amana Leikhidraba Bomet Konsamgi lehauriba sarep kangdong phadriba macha anigi manungda masanupi ahal differently able person ni aduga masanipa aduna upai leitabadagi children home da thamlaga lairik tamhali ngasigi tengbang khongchat adu chief advisor wangkhemsa samjaina lutingki amadi secretary ojit sorokhaibam treasurer kunjesor mangsa tabam assistant secretary surendra ningomba amadi joy kumar thokchom boinau maibam na tingbana maruiba member kya su sarukyaki Imphal East District ki manung chana laiba Sajiwa jail ki maningda laiba sarkar na saba fabricated house ta hangliba relief camp asida laiba IDP Yengkumandagi Bomet Konsam Maxi lan gi chething hangbadagi lanjena duna mafum asida lairakibani adubu lan gi chething amasung imung manunggi awat apa kaya lairakpadagi wakhan gi polum ubangam haukiba koi August ki tang 15 asida अखोइन लेरिबा कैंपस असगी मानु खतंग हंदोगा बोरोय पांबी मदा मसा मतोंता अखोई थौरी यालगा सिकी हाइबगी सोशल मीडिया दा पाउ ताबदगी बोनेट कोनसमगी इमुंग मनुंगना थेंगनरिबा अवाबा सिदा लाइक माइंडेड ग्रुप की मैकेदिगी सरुक याजबग लोइना माकी लाना थोरमगी दमकता कोई रुपा लिसिंग 10 खतंग मतिंग पांगजबा लाक्चबनी समजनिंगी वाफम अबदी इमुंग असिदा महांगना माकी लोइनबी मागी मसानी सरेप कांगों फाद्रिबानी थममी सरेप कांगों फाद्रिबा असिगी manungda masa nupi ahan differently able person ni aduga masa atomba sina akogi single home da thammi awaba gi mathak awaba nangliba imung singa se social media da loina thagaliba ngakani maramadna asigum imung asida mayamna su tare chinja khara khara puthonarga social media ni khainaraga imung asigumada akogi mateng pangbi habese like minded to ki maike degi miyam appeal tawjari unang puthaga